Chief Minister mahakki bungalow asi meeyam gini haina phongdokliba si tabada aduki matik nungai adubu Irang asina maram oiraga Leikhidraba amadi mapham khangdana mangkhiba Singi Imung-Manungna Chief Minister Unage haiba matamda Unabikhidaba Aduna Kari Maram Gino haina Imagi Meira gi Convenor Th Sujata na pendabu wafum kya thamlaklei ngasi Manipur Press Club tabang thopa paugi mifam amada wafam asi phongdokladuna Sujata na hai lubasina changsilakpa khongjang Singi manungda kukizo purukki MLA taragi mathakta matik chaba wayel pigadabani haiba wafam adu nahongnana lengaki mafam daning singli hiramasigi matangda Manipur Legislative Assembly gi Privilege and Ethics Committee gi Chairman amade Speaker fawba unaduna MLA taragi mathakta matik chaba thabak laukhat kadabani haina taksilabasu ngasi fawba thabak amata paikhatana leire makna makhatana hai ngarang pangthokpa tharom amada Chief Minister na mahakki bungalow si meeyam gini haina thambikhiba adu tabada nungai adubu hauzik thokliba Irang asida Leikhidraba amadi mapham khangdana mangkhiba miyoi kyagi Imung-Manungna Chief Minister Unage haiba matamdadi unaba phangkhide matam adudadi Chief Minister gi bungalow si meeyam gini haiba si kari kauribano Chief Minister Unage haina thaurang tawrakhiba kayada tear gas kaptuna tankhiba ngaktani haina makna makhatana phongdokhi अकोई खांग बे खांजब ने अकोई इलेक्शन सिददी अकोई ओइनदी तसेना कछु तौजररोगे पाम पाम प्रजासना दम हुजिति ज्ञान तारामनी थातरा मथोइद थोखिबा थौदोक म्याम दुना खनबनी अदुगा हौजे हौजिसु मोय बसेन हुनाबा खनबा अदु लोमदो ओइन उखरे हौजे अकोई मोय द सु द एक्सटेंड तौई नत्रगा तौदे हाबगी अकोई द रीजन फंगद्री assembly da pass tawraga su masugi tak sab chaba solution si madi extend tawdre center na accept tawre habi hoi state na budi yade habada hangraga su center gi paukhum leitri hauzik akoi gi praja da confused da leiribani masi puna makse praja miyam da khangbiu haidana ngasigi akoi gi media gi through da praja miyam da masigi nonu na musu haizari